ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯊꯤꯟꯁꯦ ꯐꯥꯏ ꯁꯤꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯣꯏꯅ ꯁꯥꯎꯋꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯒ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯐꯥꯕꯒꯤ ꯗ꯭ꯔꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯔꯤꯕ ꯄꯣꯠꯐꯝ ꯐꯝꯕꯤꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯄꯣꯠ ꯆꯩ ꯌꯣꯟꯕꯤꯔꯤꯕ ꯂꯩꯕ ꯂꯥꯛꯄ ꯈꯣꯠꯄ ꯄꯨꯝꯅꯃꯛꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯈꯥꯎ ꯄꯨꯔꯒ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯥꯡ 35 ꯉꯁꯤ ꯐꯥꯎꯕꯗ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯆꯠꯊꯔꯒ ꯂꯥꯛꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯄꯣꯂꯤꯊꯤꯟ ꯍꯥꯏꯕ ꯄꯣꯂꯤꯊꯤꯟꯁꯦ ꯊꯥꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ IMC ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯆꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯕꯁꯤꯗꯤ ꯅꯥꯒꯥꯄꯥꯜꯂꯣꯝ ꯁꯥꯏꯠꯁꯤꯗ ꯆꯠꯆꯩ ꯑꯗꯨꯕꯨ ꯅꯥꯒꯥꯄꯥꯜ ꯁꯥꯏꯠꯇ ꯆꯠꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯊꯤꯟꯁꯦ ꯐꯥꯏ ꯁꯤꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯣꯏꯅ ꯁꯥꯎꯋꯦ ꯅꯣꯏꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄ ꯉꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯀꯩꯗꯧꯉꯩꯐꯥꯎ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯒ ꯆꯠꯆꯕ ꯊꯕꯛꯅꯤ ꯑꯗꯨꯗꯨꯕꯨ ꯉꯁꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯃ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏ IMC ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩ ꯏꯁꯥꯒꯤꯗꯪ ꯈꯟꯕꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯍꯥꯞꯈ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯦꯕ ꯃꯣꯏꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯇꯧꯔꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯇꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯇꯥꯗꯕꯅ ꯍꯦꯟꯕ 99ꯗꯤ ꯇꯥꯗꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯨꯅ ꯑꯗꯨꯝꯗꯣ ꯈꯔꯗꯤ ꯋꯥꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯃꯤꯈꯩꯗꯤ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯝꯃꯤꯈꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯦ